इमाई पे मा कोई लेर कोंसांग से लिंजिने हेक मरेंग चटपजानी खुद कक्तना मिसी मिना बगी थोखिदे हक्चांग साइनोआइबा खनाइबा युम कई तेकबा हौजे हौजिक तौर लान जिग चप मानब लानी कनानोने फिनान चेलगा थियंग हरम तम जिले पिसिबोना नौन पासे तुंगदा सम इन्नबो अदो खरा चलगा चलत मांगिबो मैम अखोई कक्यागी बदो सोरारेल गी लाइसंगने अखोई लेजरसे कोई हेरिकॉन गिने केमास गिने उगल गिने अखोई टीम अमला आकांदा कोई उचार थाबगी थोरम दुनिया दुई मनुंग चना अखोई लाइसंग जिगी मरमदा इबदो जिगी मरमदा अखोई खरसु खमिना सिमा लाइसंग से कमाइन सेमगलखिबा लाइहरावना कमाइन हरखिबा हाइबना सिंगमा मयाम दो करम मतमदगी कमाइन हरखि हाबदु अखोई खर खमिना सि मयाम लोइबो यंगबियो YouTube पे यंगबिबो अरगना चैनल सब्सक्राइब तौबियो थांगतागी ताइबंग हाइना लेबनी Facebook तो अरगस अखोई Facebook पेज तो फॉलो तौबियो दसुम थांगतागी ताइबंग हाइना लेबनी अखोई लाइनिंग लाइसोन नाट अमदी थांगता सिगा मरि लेनबे वीडियो सिंग अखोई मतम मतमगी ओइना अदुम सेमजरकनी हानादगी जुम सेमजर लाई मैम खतान यंगमिनरसे जिला लुआंग आइगी पोकपा पंथौना पका लुआंग मसु पुरेन सना कोनु ओ अदुगा आइगी इमाना इनाव इमागी मुलेंसे अदुना मपारी अहन्नी आइना मसी आइगी पासीना हारिबा इपासिगी हानगी मागी खुबमसिदा मागी छात्र मयामम पुरक्तना सेंगदोक्तना इपासिगी थवनजि तौबा होरे लैरिबा मफमसि सोंगथाम हिंखो लेदना हौजौजिक सोंगथाम सागै युम अमा तारी हिंगोनी मागी जुदा अदुदा लौखाय खर हेनबा अमा जगा इपागी लमसे लई लेबुंग असौबा अमा लई लेबुंग असौबसि इपागी मतमददा कोई खादी इपा इपू हक्तगी को लाइसी थगुल तौरपजानी अदगी अखोई स्वागीसु यावरगा मतमदुदा अखोइना मसिगी लाइखोंसी कदाइदगी होरपनो क्रमाय तौना कनाना सेवा तौरमनो मसी पुथोकपा याब्रा पुथोक्तबा याब्रा हाइबसि मतंगसिदा अखोइना याम कन्ना खन्नबा हौरे मसिना खन्नरिसिना करी मरमदगी खन्नरे इनो लाइखोंसी क्रमाय तौन थिरोइनो हाइरेबगी मतंगसिदी लंगपो हाइबसिका कया हाइबसिका पुन हराउमिनाबा लंगपो इनहोइना मसलेया अपुनबा मसिगी लम जगासी लंगपो निंथौ हाइबा कयादी यावदबा अदुदा हौरेबा हौजिकी मतमजिगा हौरेबा नाहाजिंसिना लंगपो निंथौ हाइबनिना कया यावदे कयागी लम नत्रे हने लमजिगी येनरपदगी खुद कक्तना मिसी मिना बगी थोखिदे हक्चांग साइनोआइबा खनाइबा युम कई तेकबा हौजे हौजिक तौर लान जिग चप मानब लानी अद मादोन थोखी अदुगी थोखब मतुंदा खोजी सम जानदबन मरम ओइरगा कमाय तौसिगे अदु ओइतारदि अखोइसु इपा सिमा लेरमीबनिना मसिगी लाइखोंजी थीसी हायदना अहलसिंग मयाम अमा हौजिक थोखिबसु यावरे मयामजी तौरगा इचिनाव मयाम हौजिक लेरिसिंग मयामजी तौरगा लाइखोंजी थीबने लाइखोंजी थीब मतमजिदा सिदा इबो चावबाइन अहलम लेरमे सोंधामजिया मसिगी तमो मसिगी लाइसे कनान इरात पूजा तौरमी कनान मसि तौरमगेदा माना हाइदि यलां कायदा हौजिक लेख्रबनी मोइना मसैदा मतम खरा लांजेलपदा सैदांगमी मोइना सुमाय तौना लाइसिगी सेवासे अदुम तौरमनी अखोइदी मोइना तौबदि अखोइदी यावगिदि आई हिंगोल ओरगसु हाइदन मा तौन ताकपिरपदगी यलां लकायदा चलगा यलां लकायदा हौमतमदा अबाब चंगचलिको हेक थोंगानजे सोरारेन लाइसंग अमा लेरमेबा अमाइसे नोंपोलगा कोई थोंगान सिगी ये थंगबा सोमदा मैरा कटबजानी ओ जुम तारे मसी जुमजी ओइबा तारे हाइना कोई खल्लगा चंगेगा ए सुमा सुमा तौर सी अखोई लाक्चजी सिनी सिगी लाइसि मरमसे कम अखोई करिमता खंगजदे इपू निपान मसैदा लाइसंगसिमदि लालमी हाबसिंदे अखोई खंगे हारिबा कयाबा लमदमसिदा लैबदि अखोई केमता खंगजदे ओ सिगी मतंगसे अखोई थिजरपनी अदो लाइसि अखोई सुमाय तौन सोंथाम हिंगो लेरबा मफमसिदा
ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯑꯃ ꯂꯩ ꯄꯨꯡꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯄꯥ ꯁꯣꯔꯥꯔꯦꯟꯒꯤ ꯈꯨꯕꯝꯅꯦꯅ ꯇꯥꯛꯄꯤꯕꯗꯒꯤ ꯃꯁꯤ ꯑꯩꯈꯣꯏ ꯊꯧꯒꯟ ꯇꯧꯖꯒꯦ ꯃꯁꯤ ꯁꯥꯐꯣꯡꯉꯒ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯍꯣꯡꯗꯣꯛꯑꯒ ꯃꯥꯒꯤ ꯊꯧꯒꯟꯁꯤ ꯑꯩꯈꯣꯏ ꯃꯆꯥ ꯃꯁꯨꯒꯤꯅ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯥꯡꯖꯔꯛꯄꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯛꯄꯤꯌꯨꯀꯣ ꯑꯗꯨꯗꯤ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯅꯅꯕ ꯁꯨꯝ ꯊꯤꯖꯔꯛꯄꯗ 2013 ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯤ ꯁꯥꯐꯣꯡꯖꯕꯅꯤ ꯑꯩꯈꯣꯏ 6-7ꯁꯤ ꯄꯨꯂꯞ ꯄꯨꯟꯅ ꯏꯄꯥꯁꯤꯒꯤ ꯂꯩꯕꯨꯡꯁꯤꯗ ꯋꯥꯈꯜ ꯑꯃꯗ ꯆꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯏꯄꯥꯒ ꯏꯃꯥꯒꯅ ꯑꯩꯈꯣꯏꯅ ꯊꯧꯒꯟ ꯇꯧꯖꯒꯦ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯕꯁꯦ ꯑꯌꯥꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤ ꯂꯥꯏꯒꯤ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯅꯆꯥ ꯑꯩꯈꯣꯏꯅꯅꯦ ꯏꯄꯥ ꯏꯃꯥꯒꯤ ꯉꯥꯡꯂꯧꯈꯥꯗ ꯅꯤꯖꯔꯤ ꯊꯧꯖꯥꯟ ꯄꯤꯅꯕꯤꯌꯨ ꯁꯤꯗꯦꯅ ꯍꯥꯏꯕ ꯌꯥꯗꯦ ꯀꯥꯔꯟ ꯇꯨꯔꯟ ꯑꯝꯇ ꯅꯤꯕ ꯌꯥꯗꯦꯀꯣ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯨ ꯈꯨꯔꯨꯝꯕꯅꯦꯕ ꯑꯗꯨꯗꯒꯤ ꯑꯃꯥꯏꯕꯤꯁꯤꯅ ꯍꯧꯖꯤꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯕꯅꯤ ꯃꯃꯤꯡꯅ ꯇꯣꯝꯕ ꯀꯧꯏ ꯋꯥꯍꯦꯡ ꯈꯨꯃꯟꯗꯒꯤꯅꯤ ꯃꯥꯅ ꯂꯥꯏꯄꯥꯎꯁꯤ ꯆꯦꯟꯕꯅꯦ ꯀꯨꯏꯔꯦꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤ ꯑꯣꯏꯅ ꯑꯃꯨꯛ ꯆꯠ ꯁꯜ ꯑꯣꯏꯅ ꯑꯃꯨꯛ ꯆꯠ ꯂꯤꯜ ꯑꯣꯏꯅ ꯑꯃꯨꯛ ꯆꯠ ꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅ ꯑꯩꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯌꯥꯝ ꯍꯔꯥꯎꯔꯦ ꯍꯥꯏꯗꯅꯀꯣ ꯋꯥꯍꯦꯡ ꯈꯨꯃꯟꯒꯤ ꯇꯣꯝꯕ ꯅꯨꯄꯥ ꯃꯥꯏꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯀꯞꯄꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯁꯥꯐꯣꯡꯕꯗꯨ ꯑꯣꯏꯗꯅ ꯏꯄꯥꯁꯦ ꯁꯤꯗ ꯁꯨꯝ ꯂꯦꯡꯁꯤꯜꯂꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯍꯥꯟꯕꯗ ꯁꯪ ꯑꯩꯈꯣꯏꯒꯤ ꯏꯅ ꯀꯨꯞꯄ ꯋꯥꯅ ꯁꯥꯕ ꯂꯥꯏꯈꯟ ꯇꯥꯕ ꯁꯪ ꯑꯃ ꯑꯩ ꯄꯣꯛꯄꯁꯤꯅ ꯁꯥꯔꯝꯃꯤ ꯃꯁꯤ ꯃꯥꯏ ꯋꯥꯈꯜꯂꯣꯟꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯈꯟꯖꯕ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯃꯥꯁꯤ ꯔꯤꯁꯥꯔꯁ ꯁ꯭ꯀꯣꯂꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯅ ꯁꯤ ꯁꯦꯝꯕ ꯇꯥꯔꯦ ꯍꯥꯏꯅ ꯃꯥ ꯁꯨꯝ ꯃꯌꯥꯝꯁꯤ ꯄꯨꯁꯜꯂꯒ ꯁꯤꯗ ꯊꯥꯡ ꯇꯥ ꯇꯝꯅ ꯈꯣꯠꯇꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯌꯣꯛꯈꯠꯇꯅ ꯁꯤꯗ ꯁꯨꯝ ꯁꯦꯝꯃꯤ ꯂꯥꯏꯁꯤ ꯃꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯁꯤꯗ ꯁꯨꯝ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯎꯗꯕꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥꯁꯤ ꯑꯩꯒꯤ ꯍꯦꯛ ꯊꯪꯅꯕ ꯏꯅꯥꯎꯅꯨꯄꯥꯁꯤ ꯃꯥꯅ ꯂꯥꯏꯁꯤꯒꯤ ꯃꯔꯝꯅꯤꯀꯣ ꯑꯩ ꯂꯤꯖꯔꯤꯁꯦ ꯑꯊꯦꯡꯕ ꯄꯨꯡ 12 ꯄꯨꯡ 1 ꯁ꯭ꯋꯥꯏꯗꯒ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯨꯌꯦꯠ ꯌꯦꯠꯂꯒ ꯐꯩꯖꯣꯝꯁꯤ ꯁꯦꯠꯂꯒ ꯑꯗꯨꯝ ꯑꯩꯒꯤ ꯍꯦꯛ ꯊꯣꯡꯒꯥꯟ ꯊꯣꯡꯒꯣꯡ ꯁꯤ ꯃꯔꯤꯟꯁꯤꯒꯤ ꯊꯣꯡꯒꯣꯡꯁꯤꯗ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩꯕ ꯀꯅꯥꯅꯣꯅꯦ ꯐꯤ ꯅꯥꯟ ꯁꯦꯠꯂꯒ ꯊꯦꯡꯈ꯭ꯔ ꯃꯇꯝꯁꯤ ꯂꯦꯞꯄꯤꯁꯤꯕꯣꯅ ꯏꯅꯥꯎꯅꯨꯄꯥꯁꯤ ꯇꯨꯡꯗ ꯁꯨꯝ ꯏꯟꯅꯕ ꯑꯗꯨ खरा चलगा चलते मांगीब अकीब हाइबसे मचेल अमफाव लेतब इमाय पेमा अखोय लेर कोनसांगसे लिनसिने हेक्ट मरेंग 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 चतपजानी चुम्मे माना हारिदुगा अखोयदे थोख्रिदुगा हजिकी लैबावदा हाइरिसिगदी याम चानरेबा अदुना हाइरिसिंगसि लोइना खोमलेन मलांग चादसु पीरे इपासि अखोय मसिगी मतंगसिदा सोमदा साबा मनिंगदा साबा हाइबसिगी खुनजिगी चयनबा अमा थोइ मधुदा असिदगी पुखी अचौबजी नाकनसिदा कैथेन संगम लई कयाई खकी ओइना भोट नम थादनई मफमजी सोमदा साबा जी मतंगसिदा अदगी अखोय सेक्रेट भोनिको सोमदा साबा ने लोइ लेपमेबा लोइ लेपदगी मफम बसिदा अखोयना ची साबननी मथक्सिदा तिन बान मरी मंगा कुपसलगा वान युंगगा कोई जत्रावालीगी तौबदो अदुमाय तौना तौरे अदि वाना सारे तिन परा परा खाजल्ले ची असिदि सिदोरपदुन सिखारि सारिसे अदु हारिबदु वाना परा सारगंदा लाई हाराव हाइबदो मसेदे हेक्ट पांथोकनेबो सिने इदौ लाइगी थरुम हाइजे असमा तौना तौरे अदगी सिंगन मनिंगोंदा साबा अमखक नुपी अमखक बोथादरमी अतैदि खुनजिगी मियोय खुदिमक सोंदा साबा हाइदना मयाम से खुनजिगी ना अहन अंगांग पुनम अमचा पेपब साइन तौरे लोय तौरे सोमदा लोय यारे हाइना इपासि यामना नुसिबिबा थौजानबिबा हाइताय इमासिनको अदुमाय तौना सुम सारकपदगी हौजिक सिगी फिबमसे यौरइनि अदा लाई हराउबुदि करम कांदै गुम लाई हराउबसि लमतादा करम चाहिदे गुम हौबिरक 13 दगी 2013 दगी 13 दगी लाई हराउब हौबिरक लाई हराउ लमतादा हराउब लमतादा हराउ 13 दे हराउ चै 10 मुक्ति फारे सही 13 13 सुरे 13 ताराम दुसरबा
24 24 taramathoy ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯨꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯟꯗꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯇꯧꯅꯤ ꯍꯥꯏꯕꯗ ꯒꯨꯔꯨꯡ ꯍꯦꯛꯇ ꯍꯨꯞꯆꯜꯂꯛꯄꯤꯖꯥꯠꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯣꯔꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯤ ꯑꯩꯈꯣꯏ ꯂꯩꯌꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯏꯄꯥꯁꯤꯒꯤ ꯏꯃꯥꯁꯤꯒꯤ ꯀꯔꯤꯒꯨꯝꯕꯇꯪ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯅꯤꯡꯉꯒ ꯆꯠꯈꯤꯕꯗ ꯄꯥꯡꯗꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯉꯁꯥꯏꯒꯤ ꯇꯥꯛꯄꯤꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯉꯥꯏ ꯑꯆꯧꯕꯁꯤ ꯁꯥꯅ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯏꯇꯧꯅ ꯃꯤꯗ ꯆꯪꯉꯒ ꯑꯗꯨꯝ ꯍꯥꯏꯔꯨꯕꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯉꯛꯄꯅꯦ ꯄꯥꯎ ꯄꯤꯔꯝꯕꯗꯧ ꯇꯧꯏ ꯁꯤ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯣꯖꯥ ꯃꯩꯅꯁꯦ ꯑꯦꯝ ꯄꯤ ꯑꯣꯏꯔꯤꯗꯅ ꯑꯣꯖꯥ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯌꯦꯡ ꯃꯤꯁꯇ꯭ꯔꯤ ꯄꯨ ꯂꯥꯛꯑꯣꯅꯦ ꯅꯩꯅ ꯍꯦꯛ ꯂꯥꯛꯄꯁꯦ ꯍꯌꯦꯡꯗꯤ ꯀꯣꯜ ꯑꯣꯐ ꯀꯟꯗꯛ ꯂꯩꯈ꯭ꯔꯅꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯂꯣꯀꯦꯜꯅ ꯂꯣꯀꯦꯜꯅ ꯑꯃꯨꯛ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯔꯨꯅꯨ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯗ ꯑꯩ 3-4 ꯁꯥꯔꯤ ꯃꯁꯤ ꯑꯃ ꯁꯥꯗꯣꯛꯈꯤ ꯇꯥꯔꯦ ꯑꯩ ꯅꯪꯅꯕ ꯁꯥꯒꯦꯅ ꯃꯥꯅ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯁꯤ ꯁꯥꯔꯛꯄꯁꯤꯗ ꯑꯩꯈꯣই ꯈꯟꯅꯩ ꯃꯁꯦ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯊꯧꯒꯜꯂꯨꯞ ꯃꯌꯥꯝꯁꯤꯅ ꯃꯁꯤ ꯑꯩꯈꯣꯏ ꯁꯥꯒꯨꯝꯁꯤꯀꯣ ꯃꯥ ꯃꯁꯥꯅ ꯁꯥꯍꯟꯁꯤ ꯁꯦꯜ ꯂꯧꯒꯦ ꯃꯥ ꯂꯧꯖꯁꯅꯨ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯅꯤ ꯄꯥꯟꯗꯝꯁꯤ ꯌꯧꯅꯕ ꯁꯥꯍꯟꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯑꯃ ꯁꯥꯔꯦꯅ ꯀꯃꯤꯇꯤꯁꯤꯅ ꯇꯧꯔꯨꯕ ꯊꯧꯒꯜꯂꯨꯞꯁꯤꯅ ꯇꯧꯕ ꯃꯇꯝꯗ ꯁꯦꯟ ꯆꯥꯕꯅꯤ ꯍꯥꯏꯔꯛꯀꯅꯤ ꯕꯗꯅꯥꯝ ꯇꯧꯔꯛꯀꯅꯤ ꯆꯥꯁꯨ ꯆꯥꯗꯕꯗ ꯑꯩꯈꯣꯏꯅ ꯂꯟ ꯄꯨꯊꯣꯛꯀꯗꯣꯏꯅꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯀꯗꯣꯏꯅꯤ ꯋꯥꯗꯣꯏꯅꯤ ꯑꯗꯨ ꯆꯥꯗꯕꯗꯨ ꯆꯥꯏ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯁꯥꯔꯤꯁꯤꯗꯤ ꯄꯨꯔꯥ ꯏꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅ ꯁꯤꯁꯨꯅꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯩꯈꯣꯏ ꯈꯨꯠ ꯊꯥꯗꯦꯀꯣ ꯃꯊꯪ ꯃꯊꯪ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯁꯥ ꯃꯁꯥꯅ ꯂꯣꯏ ꯇꯧꯍꯜꯂ ꯃꯥꯜꯂꯦ ꯑꯗꯒꯤ ꯅꯥꯀꯟꯗ ꯇꯞꯊꯔꯤꯁꯤꯅ ꯊꯧꯕꯥꯜ ꯕꯁꯟꯇ ꯕꯁꯟꯇꯟ ꯇꯧꯔꯤꯅꯤ ꯇꯞꯊꯕꯅꯤ ꯅꯥꯀꯟꯗ ꯅꯥꯀꯟ ꯗꯞꯇꯔꯁꯦ ꯑꯗꯒꯤ ꯑꯁꯤ ꯄꯟꯆꯥꯌꯠꯅ ꯁꯥꯕꯅꯤ ꯑꯁꯣꯝꯒꯤꯁꯦ ꯄꯟꯆꯥꯌꯠ ꯃꯦꯝꯕꯔꯅ ꯁꯥꯕꯅꯤ ꯄꯔꯦꯡ ꯑꯅꯤꯁꯦ ꯑꯗꯩ ꯁꯣꯝꯒꯤꯁꯤꯅ ꯑꯃꯨꯛ ꯅꯦꯠꯀꯤ ꯄꯟꯆꯥꯌꯠ ꯑꯃ ꯀꯥꯔꯛꯄꯗꯨꯅ ꯑꯃꯨꯛ ꯁꯥꯔꯤꯅꯤ ꯄꯟꯆꯥꯌꯠ ꯉꯥꯛꯇ ꯁꯥꯕꯅꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤꯒꯤ ꯑꯃꯁꯨꯡ ꯂꯣꯀꯦꯜ MLAꯒꯤ ꯑꯗꯒꯤ ꯃꯊꯪ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯂꯨꯄꯥ 50 ꯋꯥꯔꯧ ꯍꯥꯞꯄꯛꯑꯦ ꯑꯗꯒꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯃꯁꯤ ꯚꯖꯟꯗꯗ ꯍꯥꯏꯔꯨꯔꯦ ꯃꯥꯁꯨ ꯑꯉꯝꯕ ꯆꯦꯛ ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯔꯛꯑꯦ ꯑꯗꯒꯤ ꯑꯋꯥꯠꯄ ꯄꯨꯝꯅꯃꯛ ꯂꯣꯏ ꯂꯣꯏꯁꯤꯟꯒꯦꯅ ꯂꯣꯀꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯐꯔꯦ ꯍꯥꯏꯅ ꯇꯧꯔꯤ ꯁꯤ ꯁꯪꯀꯥꯏꯁꯤꯃ ꯐꯪꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤ ꯃꯥꯏꯕꯤ ꯂꯣꯏꯁꯪꯁꯤ ꯑꯁꯤ ꯌꯥꯝ ꯀꯨꯏꯔꯕꯅꯤꯁꯦ ꯑꯁꯤ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯃꯕꯨꯡ ꯄꯀꯥꯒꯤ ꯄꯀꯥꯒꯤꯁꯦ ꯑꯗꯨꯅ ꯁꯥꯔꯛꯄꯅꯤ ꯁꯤꯁꯦ ꯑꯃ ꯑꯁꯣꯝꯒꯤꯁꯤꯁꯨ ꯑꯁꯤꯗ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈ꯭ꯔꯦ ꯁꯥꯔꯤꯕꯁꯤꯅ ꯑꯩꯈꯣই ꯃꯌꯥꯝꯒꯤ ꯁꯤ ꯀꯩꯅꯣ ꯂꯩꯇ꯭ꯔꯒꯁꯨ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯃꯤꯇꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯑꯃꯇꯪ ꯊꯝꯁꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯂꯣꯏꯁꯪꯒꯤ ꯃꯤ ꯂꯥꯛꯑꯒꯁꯨ ꯈꯤꯇꯪ ꯂꯩꯕ ꯌꯥꯅꯕ ꯇꯧꯔꯁꯦꯅ ꯑꯁꯤꯃ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨ ꯏꯄꯥꯁꯤꯒꯤ ꯃꯔꯟ ꯃꯊꯨꯝꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯂꯩꯕꯗꯤ ꯃꯃꯥꯡꯒꯤ ꯂꯧꯀꯣꯟꯁꯦ ꯏꯄꯥꯒꯤ ꯂꯧꯀꯣꯟ ꯉꯥꯛꯇꯅꯤ ꯑꯁꯤꯁꯦ ꯍꯥꯟꯅꯗꯤ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯥꯏ ꯃꯃꯤꯡꯗ ꯂꯩꯔꯤ ꯑꯗꯨꯒ ꯂꯥꯏ ꯁꯦꯕꯥ ꯌꯦꯠ ꯍꯥꯏꯅ ꯑꯃꯗꯤ ꯂꯩꯕ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯀꯥꯟꯗ ꯀ꯭ꯂꯦꯝ ꯇꯧꯔꯒ ꯂꯧꯁꯤꯔꯦꯅ ꯈꯟꯕꯗ ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯅꯤꯅ ꯑꯇꯣꯞꯄꯅꯁꯨ ꯌꯣꯟꯊꯣꯛꯅꯗꯅ ꯃꯩ ꯂꯧꯁꯟꯅꯈ꯭ꯔꯕꯅꯤꯅ ꯈꯨꯟꯖꯥꯅꯁꯨ ꯂꯧꯁꯟꯕ ꯌꯥꯎꯔꯕꯅꯤ나 ꯃꯗꯨꯒꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯕ ꯋꯥꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕꯗꯒꯤ ꯁꯤꯗꯨ ꯏꯄꯥ ꯁꯣꯔꯥꯏꯅ ꯄꯥꯝꯃꯒꯗꯤ ꯑꯩ ꯃꯊꯟꯗ ꯑꯗꯨꯝ ꯃꯁꯥ ꯇꯥꯜꯂꯛꯈꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯟꯖꯔꯒ ꯑꯩꯅꯦ ꯊꯃꯣꯏꯁꯤ ꯌꯥꯝ ꯁꯣꯏꯁꯦ ꯁꯣꯏꯕꯩꯗꯤ ꯀꯩꯅꯣ ꯃꯁꯤꯒꯤ ꯔꯦꯀꯣꯔꯠ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅꯃꯛ ꯑꯩꯅ ꯊꯦꯡꯅꯔꯨꯕ ꯑꯩ ꯏꯅꯥꯎꯁꯦ ꯍꯥꯏꯅꯤ ꯏꯕꯨꯡꯉꯣ ꯍꯥꯏꯔꯤꯕ ꯏꯄꯥꯒꯤ ꯃꯔꯟ ꯃꯊꯨꯝꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯩꯔꯤꯅꯤ ꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏꯅ ꯂꯣꯟꯅ ꯆꯠꯂꯦꯀꯣ ꯂꯣꯟꯅ ꯆꯠꯂꯦ ꯂꯧꯅꯨꯡꯁꯪꯗ ꯂꯣꯟ ꯆꯠꯂꯦ ꯌꯦꯡꯃꯤꯟꯅꯔꯦ ꯄꯨꯔꯥ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯑꯁ ꯍꯥꯏ ꯈꯟꯅꯩꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯔꯥꯎꯅꯤꯉꯥꯏ ꯄꯩꯁꯥ ꯂꯩꯇꯕ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯈꯟꯕ ꯃꯇꯝꯗꯨꯗ ꯖꯔ ꯍꯦꯛꯇ ꯂꯥꯛꯑꯦ ꯍꯥꯏ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ
haraudi harana hayang mai bigi no mo dor palising lising mabi sangkok na do adigi mai bana do sidi kam hai thaw khali ko no ni ni dang haraudi lem na na tar bai wani se box paisa se ta pai hita leram bai wani chukbo buthada ba hauji su lei lai gi an ajana lei ai khoi amata ai khoi kenada buthok punate hauchi tawi gari gi hauchi tawi khudong chaba dum thami adi handaki lai gi matang du cho khoi ai khoi tawjari si competition tawjari si kana gumba pukchen chawba lamdam si lai gi che khoi thire lau leiba si thira kanda ibungo nang lau do lok sangam dum wai ra ge khoi ipa gi damakta imai damakta ai khoi phan leite ado wai do se nang on da ai khoi phok tam ma ge ba nang kaya no sahi kya no nang pi ro ja do di yaro to ngamin ge to ro phomon kun ha bne ro phomon kun pi ro hai ni ya na phomon kun pi ban to ra ga handak sahi ma de ni ko ai je sahi kuding ma gi income je kun pi do ni Parida. 상암 엄마 아두나 마두다 한딱지 마두기 노타리 묵다 왜 어디서 요게 하나 걸려면다 야 그게 레메 봐 아두마도 맞지 판지 아와와와세 와드나 좀 비바 하이다 아스마이도나 원해저거니 나시 보기 mënung다 아두 하라우시 글로 레이름다 리빙세 아무튼 락비요 하라우바 마풍 파마 담담등 락비요 시 라운 kaya ko yingse jagoi thandoine ba ha thandoine ba ko na da ta si extend to yon to linge chauraba si da makko awam thogan da raun si amma gidle shanraktan pura le shanraktan yadadna si ko matik cha de si jokthon sing sim jokthon haraw jo handaki di kum chalaga dum to e kum chala to eba lale ba kirang sinamra moiraga nuai ta dana kum chan gre hogi bada ju corona dum haraudre oh ma ton sey mani si di haraw haraudre eba irang hai gadra irang hai ta adu mathang haraw kan da mu lakse ge hoi yam nongai jere hoi malay mi ma ge ma imai tapakta adu na sa